Hairang Leirang Channelna mayamgidamakta ujarakli Mangang Ningthawna Tamphaiyai Khudop amuk hangjakhiba Lei masana khomdonbiga mapari liklai angau palbaga mama macha anina khudop adu puduna lakli Mangang Ningthaw apalbagi sana konungda changlaktuna apalba ningthawbu khurumjarare mama macha anidu ubada apalba ningthawna hangbirei nama nacha anina lakpabu ningthaw aingonda kari haingi nama nachagi apamba karino hairo matam aduda lei masana khomdonbina hangatjarei iningthaw nanai tolabi ima isana lakjariba asi atei karigi nachadedo nahal nong iningthawgi sana khudop ama sekla kwakna chenkhiduna mangki haibadu masi manbra yengbiyu ima ichana khudop ama khunjei wafam asi tabada Mangang Ningthaw apalba swai lawi kadai khudop tu pirau yengge haiduna makhut sat tingthorei lei masana khomdonbina charei phina yomliba khudop adu charei phiji thoktuna apalba ningthawda pirakli Mangang Ningthaw apalbana khudop adu yengbada magi mangkhiba sana khudop tamphaiyai adu oiramli Mangang Ningthaw khudop adu phangbada harau mankhiduna mama macha yenglaga hairei ibema nachanupa asida leibak tangkhai ama pirage nachanupabu ningthaw hapirage ningthawaigi mangkhraba khudop asi phanghanbagi damakta wafam adu tabada lei masana khomdonbina iningthaw nanai aigi pari icha asi pikmanli leibaki mapi mapa oibada matik chaphatri ichana ningthaw oiba pamjade wafam asi tabada apalba ningthawdo kari amuk hairakle ibema nangbu ningthawaina leima kamdauna hapsige nangdi yumlep chara linglurabi napari phangjarabi ama oiredo sanu ningol oiramlabadi leimasingda chalhallamgadabani madumakti thoktredo asi haina takpiraklabada leima khomdonbina iningthaw leima phamthon pamduna iningthawgi mangkhraba khudop pujarakpa nachade warobiganu asi haiduna ima icha chacharage haijarei ibema nama nachabu ningthaw aigi iphamdagi karigumba amatadi apamba hayuda aina ngamba posak oirabadi nama nachada pige asumna haibirabada lei masana khomdonbina phare iningthawna chanbigani takpirabanina nanai tolabi ima ichana pamjaba amakhaktang haijarage iningthawna soidana tolabi ima ichagi apambasi pibigani haiduna wasakpiyu asumna haijarakpada apalba ningthawna ibema nama nacha anina pamba hayu ningthawaina ngamba oirabadi sari so soidana piganiye asi haiduna ningthawna wasakle Mangang Ningthawgi wasak tarabada lei masana khomdonbina khubang changchau tara lonaduna haijarei iningthaw nanai tolabi ima ichana pamjabadi handak lakadawriba wakjinggi taranithoini panba numit asidang iningthawna thaujanbiduna poirei maitai leibak asi loijing loya chingtam pumnamak asi khambi mai amatta hauhanbiganu asi khaktani tolabi nanai ima ichana pamjaribasi asi haina hairakpada Mangang Ningthaw apalbadi phak nokthorakli aduga lei masana khomdonbi yengduna hairei nama nachana pamlibadi adu oireko lupa sana budi pamdraga karisu leitraba adubu pamboireko phare nama nachagi aningba adu thungjaro handak lakadawriba wakjinggi taranithoini panba numitki ayuk yenda anganbadagi tarahumdoini panba numitki ayuk phawba asi poirei sinba thungna taibang yumthong khudingi khambi mai hauhalaroi ningthawaina phawba yauna masi haiduna ningthaw sana yathang takpiraklabada lei masana khomdonbido haraujare magi ningba thunglagani haiduna ningthawgi yathang phanglaba
ꯑꯗꯨꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯑꯄꯥꯜꯕ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯄꯥꯎꯖꯦꯜ ꯇꯥꯕꯗ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯤꯕꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯑꯃꯠꯇ ꯍꯧꯔꯔꯣꯏ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯥꯝꯕꯤ ꯃꯩ ꯏꯔꯥꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯌꯩꯐꯔꯕ ꯀꯣꯔꯧ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯁꯅꯥ ꯈꯣꯡꯗꯣꯟꯕꯤꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯌꯨꯝꯌꯥꯏ ꯀꯥꯗ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥ ꯃꯦꯀ꯭ꯔꯨꯛ ꯀꯠꯆꯗꯨꯅ ꯈꯥꯝꯕꯤ ꯃꯩꯔꯤ ꯏꯔꯥꯠ ꯊꯧꯅꯤꯖꯔꯛꯂꯦ꯫ ꯊꯣꯡꯖꯤꯟ ꯄꯥꯇꯩ ꯀꯥꯡꯂꯞ ꯇꯧꯔꯒ ꯍꯧꯕ ꯈꯥꯝꯕꯤ ꯃꯩ ꯑꯁꯤꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯊꯨꯡꯅ ꯈꯥꯝꯕꯤ ꯃꯩꯉꯥꯜ ꯐꯥꯎꯔꯛꯂꯦꯗꯣ꯫ ꯃꯩꯉꯥꯜ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯀꯠꯂꯤꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ, ꯅꯨꯡꯁꯥ ꯁꯥꯗꯅ ꯁꯥꯏꯀꯪꯕꯤ, ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤꯒꯤ ꯋꯥꯔꯤꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯔꯤꯕ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯆꯂꯥꯝꯕꯅ ꯄꯂꯦꯝꯃꯃ ꯄꯤꯌꯥꯏꯅꯨꯗ ꯍꯪꯂꯛꯈꯤ, "ꯄꯂꯦꯝꯏꯃꯥ, ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯂꯩꯃ ꯁꯅꯥ ꯈꯣꯡꯗꯣꯟꯕꯤꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯧꯕ ꯈꯥꯝꯕꯤ ꯃꯩꯅ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯀꯥꯡꯂꯞ ꯇꯧꯔꯒ ꯈꯥꯝꯕꯤ ꯃꯩꯕꯨ ꯍꯧꯕꯕꯨ ꯃꯃా ꯃꯆꯥ ꯑꯅꯤꯒꯤ ꯏꯪꯈꯣꯜ ꯊꯨꯡꯅ ꯈꯥꯝꯕꯤ ꯃꯩꯉꯥꯜ ꯐꯥꯎꯏꯗꯣ, ꯍꯥꯏꯔꯤꯕ ꯈꯥꯝꯕꯤ ꯃꯩꯗꯣ ꯀꯔꯝ ꯇꯧꯕ ꯈꯥꯝꯕꯤ ꯃꯩꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯈꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯕꯤ ꯃꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯔꯤꯒꯤ ꯆꯤꯡꯅꯔꯤꯕ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕ ꯄꯂꯦꯝꯃꯃ ꯄꯤꯌꯥꯏꯅꯨꯅ ꯃꯩ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯄꯂꯦꯝꯃꯃ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥ ꯇꯥꯅ ꯃꯄꯥꯔꯤ ꯆꯂꯥꯝꯕꯗ ꯑꯁꯨꯝꯅ ꯂꯤꯕꯤꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯔꯤ, ꯍꯟꯗꯛ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯤ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯧꯔꯤꯕ ꯈꯥꯝꯕꯤ ꯃꯩ ꯑꯗꯨ ꯑꯆꯝꯕ ꯈꯥꯝꯕꯤ ꯃꯩ ꯅꯠꯇꯤꯌꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯈꯥꯝꯕꯤ ꯃꯩꯅꯦ ꯂꯩꯃ ꯈꯣꯡꯗꯣꯟꯕꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯊꯧꯅꯤꯔꯒ ꯍꯧꯕ ꯈꯥꯝꯕꯤ ꯃꯩꯅꯦ꯫ ꯈꯥꯝꯕꯤ ꯃꯩ ꯑꯁꯤꯗꯤ ꯅꯃꯨ ꯄꯣꯡꯁꯦꯝꯕ, ꯊꯋꯥꯏ ꯃꯤꯇꯝꯕ, ꯈꯣꯌꯨꯝ ꯑꯅꯤꯒꯤ ꯇꯨꯕꯤ ꯃꯊꯦꯛ ꯂꯩꯔꯥꯡ ꯀꯥꯡꯊꯣꯡꯕ ꯀꯪꯂꯥ ꯃꯁꯨꯡ 14 ꯁꯨꯕ ꯈꯥꯝꯕꯤ ꯃꯩꯅꯤ꯫ ꯃꯩ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯄꯥꯃꯦꯟ ꯎꯆꯨꯡ ꯑꯀꯪꯕꯗ ꯃꯉꯥꯡ ꯌꯦꯛ ꯇꯥꯗꯨꯅ ꯂꯨꯋꯥꯡ ꯃꯩꯁꯥ ꯅꯦꯠꯄꯅ ꯈꯨꯃꯟ ꯃꯝꯗꯕꯕꯨ ꯃꯌꯦꯛ ꯃꯉꯥꯜ ꯊꯣꯛꯅ ꯉꯥꯜꯍꯟꯈꯤꯕꯤ ꯈꯥꯝꯕꯤ ꯃꯩꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯔꯤ ꯆꯂꯥꯝꯕꯗ ꯄꯂꯦꯝꯃꯃ ꯄꯤꯌꯥꯏꯅꯨꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕꯗ ꯃꯆꯥꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯂꯗꯨꯅ ꯃꯈꯥ ꯂꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯤꯔꯛꯏ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ 12ꯅꯤ ꯄꯥꯟꯕ ꯌꯩꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯁꯥꯅꯧ ꯇꯥꯏꯕꯪ ꯄꯣꯛꯄꯤꯗ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ "ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯌꯦꯜꯂꯨꯔꯣ, ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯋꯥꯠꯂꯤ" ꯇꯥꯛꯄꯤꯔꯕꯗ ꯇꯥꯏꯕꯪ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯅꯣꯡ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ, ꯅꯨꯡꯁꯥ ꯁꯥꯗꯅ ꯁꯥꯏꯀꯪꯕꯤ, ꯍꯤ ꯌꯥꯏꯒꯤ ꯂꯟꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤ, ꯁꯤꯗ ꯌꯥꯏꯌꯣꯜ ꯑꯣꯏꯕꯤ, ꯅꯣꯡ ꯆꯨꯗꯅ ꯁꯥꯏꯆꯣꯠꯄꯤ, ꯅꯨꯡꯁా ꯁꯥꯗꯅ ꯁꯥꯏꯀꯪꯕꯤ, ꯑꯁꯤ ꯆꯠꯇꯕꯤ ꯋꯥꯡꯂꯩ ꯌꯨꯅꯤꯡ ꯈꯥꯛꯅ ꯌꯨꯁꯧꯕꯤ, ꯇꯔꯥ ꯆꯥꯛꯅꯤꯡ ꯈꯥꯛꯅ ꯆꯥꯛꯁꯧꯕꯤ, ꯏꯃꯥꯅ ꯂꯩꯔꯨ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯍꯣꯡꯕꯤ, ꯃꯤꯡꯈꯩꯔꯣꯜ 119 ꯁꯨꯅ ꯃꯤꯡꯒꯧꯕꯤ ꯄꯂꯦꯝ ꯏꯃꯥꯅ ꯃꯁꯥꯕꯤ ꯇꯥꯏꯕꯪ ꯃꯄꯨꯗ ꯍꯥꯏꯔꯛꯏ, "ꯏꯁꯥꯕꯤ, ꯅꯅꯥꯎ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯍꯥꯛꯄꯨ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯂꯟ ꯌꯦꯜꯂꯨꯆꯣ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤ ꯅꯅꯥꯎ ꯑꯩꯅ ꯉꯝꯖꯔꯣꯏꯗꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯃꯨ ꯇꯥꯏꯕꯪ ꯌꯨꯝꯗ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯑꯃꯥꯡ ꯑꯁꯣꯏ ꯑꯃꯣꯠ ꯑꯀꯥꯏ ꯂꯩꯔꯝꯂꯕ, ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯅꯥꯏꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯣꯔꯧ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯥꯛꯄ ꯌꯥꯋꯥꯅ ꯁꯤꯡꯒꯣꯏꯅꯔꯝꯂꯕ, ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯀꯞꯉꯥꯡ ꯉꯥꯡꯂꯝꯂꯕ ꯏꯃꯨꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯩꯔꯥ ꯃꯦꯀ꯭ꯔꯨꯛ ꯊꯟꯅ ꯑꯍꯣꯡꯕꯤ ꯑꯩꯕꯨ ꯏꯔꯥꯠ ꯊꯧꯅꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏ ꯑꯗꯨꯗꯗꯤ ꯅꯁꯥꯅꯧ ꯑꯩꯅ ꯍꯟꯅꯃꯨꯛꯁꯨ ꯌꯦꯡꯂꯝꯂꯣꯏꯌꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯣꯡꯕꯤ ꯑꯩꯕꯨ ꯏꯔꯥꯠꯆꯔꯕꯗꯤ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯂꯒ ꯇꯥꯏꯕꯪ ꯂꯟ ꯌꯦꯟꯖꯔꯝꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯃꯥꯂꯦꯝꯗ ꯂꯟ ꯌꯦꯟꯕ ꯀꯨꯝꯂꯛꯂꯦꯗꯣ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯇꯥꯏꯕꯪ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯕꯨ ꯈꯥꯝꯕꯤ ꯃꯩ ꯑꯃꯠꯇ ꯍꯧꯔꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯎꯂꯦꯟꯅꯒ ꯃꯄꯥꯛ ꯃꯄꯥꯛ ꯇꯥꯕꯅꯤ ꯅꯃꯨ ꯁꯛꯂꯣꯟꯒ ꯑꯣꯏꯕꯅꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯏꯃꯥ ꯏꯕꯦꯝꯃꯗꯤ ꯏꯪꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯈꯥꯝꯕꯤ ꯃꯩ ꯑꯃꯨꯛꯇꯪ ꯇꯤꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯥꯝꯕꯤ ꯃꯩ ꯍꯧꯕ ꯏꯃꯨꯡ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯕꯤ ꯏꯃꯥꯅ ꯑꯔꯥꯞꯄꯗꯒꯤ ꯈꯥꯝꯕꯤ ꯃꯩꯉꯥꯜ ꯎꯔꯛꯂꯤ꯫ ꯃꯩꯉꯥꯜ ꯑꯗꯨ ꯎꯕꯗ ꯈꯥꯝꯕꯤ ꯃꯩ ꯍꯧꯕ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯀꯧꯔꯛꯏ꯫ "ꯈꯣꯏꯅꯧ ꯏꯇꯥ, ꯄꯣꯏꯔꯩ ꯑꯇꯥꯝꯕꯗꯒꯤ ꯂꯥꯛꯆꯕ ꯈꯣꯏꯅꯧ ꯅꯇꯥꯅꯤ꯫ ꯈꯥꯝꯕꯤ ꯃꯩꯗꯣ ꯑꯃꯨꯛꯇꯪ ꯇꯤꯛꯆꯈꯤꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯪꯂꯛꯂꯤ꯫ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯗꯤ ꯃꯍꯥꯛꯅ ꯉꯥꯏꯖꯔꯤꯕꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤꯔꯛꯂꯤ꯫ "ꯈꯣꯏꯅꯧ ꯏꯇꯥ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯈꯥꯝꯕꯤ ꯃꯩ ꯇꯤꯛꯈꯤꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯒ ꯐꯨꯡꯒꯥ ꯋꯥꯡꯃ ꯐꯝꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯗꯨꯅ ꯈꯥꯝꯕꯤ ꯃꯩ ꯇꯤꯛꯃꯤꯟꯅꯔꯦ꯫ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯑꯍꯣꯡꯕꯤ ꯏꯃꯥ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ, ꯅꯇꯥ ꯑꯩꯁꯦ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯇꯥ ꯆꯪꯂꯛꯄ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ꯫ ꯑꯩꯒꯤ ꯄꯥꯔꯤ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯁꯦ ꯑꯃꯨꯛꯇꯪ ꯁꯪꯕꯤꯔꯝꯒꯦꯔꯥ ꯈꯣꯏꯅꯧ ꯏꯇꯥ?" ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤꯅ "ꯈꯣꯏꯅꯧ, ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯍꯥꯏꯕꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯑꯩ ꯌꯦꯡꯕꯤꯔꯝꯂꯒꯦ, ꯃꯄꯥꯜ ꯊꯣꯛꯂꯨꯔꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ "ꯈꯣꯏꯅꯧ, ꯅꯪꯅꯗꯤ ꯄꯣꯏꯔꯩ ꯇꯥꯝꯅ ꯆꯠꯈꯤꯒꯗꯕꯅꯤꯅ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯑꯁꯤꯅ ꯑꯉꯥꯡꯅꯤꯅ ꯈꯥꯝꯕꯤ ꯃꯩ ꯑꯁꯤ ꯄꯥꯏꯔꯨ ꯈꯣꯠꯂꯨꯗꯨꯅ ꯄꯣꯛꯂꯕꯗꯤ ꯅꯇꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯣ꯫ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯖꯔꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯗ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯄꯂꯦꯝ ꯏꯃꯥꯅ "ꯈꯣꯏꯅꯧ ꯅꯪꯕꯨ ꯆꯥꯟꯅꯕꯤ, ꯅꯇꯥ ꯑꯩꯕꯨ ꯊꯥꯖꯗꯕꯣꯏꯀꯣ? ꯃꯄꯥꯜ ꯊꯣꯛꯂꯨꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯨꯔꯣ, ꯈꯣꯏꯅꯧ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯖꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯈꯣꯏꯅꯧ ꯏꯇꯥ, ꯅꯇꯥ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ" ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯕꯤ ꯏꯃꯥꯅ ꯋꯥꯁꯛꯄꯤꯔꯝꯃꯤ꯫ ꯋꯥꯁꯛ ꯑꯗꯨ ꯇꯥꯔꯕꯗ ꯈꯣꯝꯗꯣꯟꯕꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕ ꯈꯜꯂꯛꯂꯤ꯫ ꯄꯂꯦꯝ ꯃꯥꯒꯤ ꯇꯝꯄꯥꯛꯊꯛꯇ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯖꯔꯤꯕ ꯃꯄꯥꯔꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯆꯤꯡꯂꯧ ꯃꯥꯏꯊꯣꯡꯕꯨ ꯆꯤꯡꯅ ꯌꯦꯡꯖꯔꯒ ꯊꯃꯣꯏꯅꯨꯡꯗ ꯍꯤꯛ ꯍꯤꯛ ꯀꯞꯆꯔꯛꯏ꯫ "ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯂꯥꯡꯂꯣꯜ ꯑꯁꯤꯃꯗꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯔꯁꯤꯀꯣ? ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯅ ꯂꯥꯡꯒꯣꯜꯕꯤꯗꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯡꯂꯣꯜ ꯑꯃꯗ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯡꯂꯣꯜ ꯑꯁꯤꯃꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯁꯤꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯔꯤꯕꯨ ꯍꯟꯅ ꯍꯟꯅ ꯆꯤꯛꯄꯤꯔꯒ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯄꯥꯔꯤ ꯁꯤꯟꯅꯔꯝꯂꯒ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯆꯤꯉꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯖꯈ꯭ꯔꯦ꯫ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯄꯥꯔꯤ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯗꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ "ꯄꯂꯦꯝ ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯧꯖꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯂꯦꯝ ꯆꯦꯡꯂꯧ ꯁꯛ ꯑꯣꯟꯅꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯉꯧꯄꯥꯜꯕꯅ "ꯏꯃꯥ ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯄꯥꯔꯤ, ꯅꯃꯥ ꯂꯥꯛꯂꯒꯅꯤ, ꯅꯃꯥ ꯃꯄꯥꯟ ꯊꯣꯛꯈꯤ ꯆꯪꯂꯛꯂꯒꯅꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯕꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯛꯂꯦ꯫ ꯃꯃꯩꯊꯪꯗ "ꯄꯥꯔꯤ, ꯅꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯨꯒꯦ" ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯃꯃꯥꯗꯤ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ꯫ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ
ꯌꯦꯡꯕꯗ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯗꯤ ꯆꯤꯡꯎ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ꯫ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯕꯦꯝꯃꯗꯣ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯔꯤ ꯁꯪꯂꯝꯒꯦ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛꯈꯤꯕꯗꯒꯤ ꯍꯟꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯣꯏꯅꯨꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯁꯛꯐꯝ ꯑꯣꯟꯊꯣꯛꯂꯒ ꯌꯥꯋꯥ ꯈꯣꯟꯐꯝ ꯁꯦꯝꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ "ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯥꯛꯂꯦ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯊꯦꯝꯕꯗ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯂꯩꯃꯤꯟꯅꯈꯤ꯫ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯄꯥꯔꯤ ꯌꯣꯛꯈꯤꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯑꯉꯣꯝꯗ ꯃꯄꯥꯔꯤ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕ ꯌꯣꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯕꯗ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯅ "ꯀꯩꯗꯧꯔꯕꯅꯣ ꯑꯍꯣꯡꯕꯤ, ꯀꯔꯤꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯅꯧ ꯃꯥꯗꯤ ꯁꯔꯤ ꯋꯥꯁꯛ ꯀꯥꯏꯕ ꯌꯥꯗꯕꯗꯒꯤ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯟꯕ ꯌꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯦꯡꯕꯥꯟꯕ ꯃꯄꯨꯅ ꯈꯪꯈ꯭ꯔꯦ꯫ ꯑꯍꯣꯡꯕꯤꯅ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕ ꯌꯣꯛꯄꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ, ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯂꯩꯕꯗ ꯃꯄꯥꯔꯤꯗ ꯄꯤꯖꯩ, ꯄꯤꯊꯛꯏ, ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯗꯥꯏꯗ ꯃꯥꯡꯈꯤꯒꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯖꯗꯨꯅ ꯌꯣꯛꯂꯛꯄꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ꯫ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯀꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯄꯂꯦꯝ ꯃꯃꯥꯗ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯑꯁꯤ ꯑꯐꯕ ꯑꯃꯠꯇ ꯁꯥꯁꯤꯕ" ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯂꯦꯝ ꯃꯃꯥꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯟ ꯃꯈꯩ ꯏꯆꯥ ꯆꯥꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯌꯨꯝ ꯁꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤꯅ ꯏꯆꯥꯒꯤ ꯐꯖꯕ ꯌꯨꯝ ꯁꯥꯔꯒꯅꯤ, ꯏꯃꯥꯅ ꯁꯥꯒꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯃꯄꯥꯔꯤ ꯑꯉꯧ ꯄꯥꯜꯕꯒꯤ ꯃꯐꯝꯗ ꯍꯥꯏꯔꯒ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯔꯛꯂꯦꯗꯣ꯫ ꯑꯉꯣꯝ ꯈꯨꯠꯍꯩꯕꯁꯤꯡ ꯀꯧꯗꯨꯅ ꯁꯥꯔꯛꯄ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯉꯣꯝ ꯁꯂꯥꯏ ꯃꯈꯩꯅ ꯂꯩꯃ ꯁꯅꯥ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯄꯥꯔꯤ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕꯕꯨ ꯑꯃꯨꯛ ꯑꯉꯣꯝꯒꯤ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕꯅ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯐꯧꯒꯩ ꯆꯦꯡꯒꯩ ꯊꯟꯈ꯭ꯔꯦ, ꯀꯥꯎꯔꯦꯟ ꯁꯪꯒꯣꯜ ꯊꯟꯈ꯭ꯔꯦ, ꯑꯣꯛꯄꯤ ꯑꯣꯛꯂꯦꯟ ꯊꯟꯈ꯭ꯔꯦ, ꯀꯥꯏꯅ ꯌꯦꯡꯒꯣꯜ ꯆꯣꯜꯂꯦ, ꯃꯅꯥꯏ ꯃꯁꯟ, ꯁꯒꯣꯜ ꯁꯥꯃꯨ, ꯑꯋꯥꯠꯄ ꯀꯧꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕꯕꯨ ꯀꯣꯂꯣꯏ ꯃꯃꯤꯡ ꯆꯠꯍꯟꯕꯤꯔꯒꯦ, ꯈꯪꯗꯕ ꯀꯌా ꯈꯪꯍꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯌꯨꯝꯒꯤ ꯊꯧꯁꯤꯟ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯑꯃꯗ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕ ꯅꯤꯡꯊꯧꯅ ꯄꯂꯦꯝ ꯃꯃꯥ ꯑꯍꯣꯡꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯄꯂꯦꯝ ꯏꯃꯥ, ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯃꯌꯨꯝ 6ꯀꯤ ꯅꯤꯡꯊꯧꯁꯤꯡꯕꯨ 10 ꯆꯥꯛ ꯑꯃꯨꯛꯇꯪ ꯀꯧꯖꯒꯦ, ꯆꯤꯡꯂꯧ ꯁꯛꯁꯨ ꯈꯪꯖꯒꯦ, ꯑꯐ ꯐꯠꯇ ꯀꯌꯥꯁꯨ ꯇꯥꯟꯅꯖꯒꯦ." ꯑꯁꯨꯝꯅ ꯄꯂꯦꯝꯅ ꯃꯆꯥꯒꯤ ꯃꯄꯥꯎ ꯇꯥꯔꯒ ꯄꯂꯦꯝ ꯑꯣꯏꯕꯤ ꯑꯍꯣꯡꯕꯤꯅ "ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯀꯩꯗꯧꯕꯒꯦ ꯀꯧꯖꯧ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯤꯡꯕꯨ 10 ꯆꯥꯛ ꯀꯧꯈꯤꯌꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯗꯤ ꯈꯨꯃꯟ ꯅꯋꯥ, ꯄꯣꯡ ꯅꯤꯡꯊꯧꯅꯦ, ꯂꯨꯋꯥꯡ ꯅꯤꯡꯊꯧ, ꯄꯨꯟꯁꯤꯕꯅꯦ, ꯃꯉꯥꯡ ꯅꯤꯡꯊꯧ, ꯑꯄꯥꯟꯕꯅꯆꯤꯡꯕ ꯃꯌꯨꯝ 6ꯀꯤ ꯅꯤꯡꯊꯧꯁꯤꯡ 10 ꯆꯥꯛ ꯀꯧꯈꯤꯌꯦ꯫ ꯃꯌꯨꯝ 6ꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ 10 ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯈꯤ, ꯂꯝꯂꯦꯟ ꯂꯝꯂꯣꯡ ꯂꯝꯍꯥꯡ ꯑꯁꯤꯗꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯍꯣꯖꯪ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯄꯥꯜꯂꯝꯂꯤꯕ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟ ꯑꯗꯨ ꯎꯕꯗ ꯃꯌꯨꯝ 6ꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ 10 ꯆꯥꯔꯦ꯫ 10 ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯉꯥꯡ ꯅꯤꯡꯊꯧ ꯑꯄꯥꯜꯕꯅ ꯂꯤꯛꯂꯥꯏ ꯑꯉꯧ ꯄꯥꯜꯕꯗ ꯍꯪꯂꯛꯏꯕꯗꯤ, "ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯉꯧ ꯄꯥꯜꯕ, ꯄꯥꯔꯤ ꯅꯪꯕꯨ ꯀꯅꯥꯅ ꯄꯣꯛꯄꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯂꯤꯛꯂꯥꯏ ꯅꯤꯡꯊꯧ ꯑꯉꯧ ꯄꯥꯜꯕꯅ ꯈꯨꯔꯨꯝꯖꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯁꯦ ꯆꯤꯡꯂꯧ ꯁꯛ ꯈꯪꯕꯤꯗ꯭ꯔꯕꯣꯔꯦ? ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯊꯤꯟꯖꯕ ꯂꯥꯛꯆꯔꯝꯕ ꯑꯗꯣ ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ" ꯍꯥꯏꯖꯔꯛꯂꯦ꯫ ꯃꯉꯥꯡ ꯅꯤꯡꯊꯧ ꯑꯄꯥꯜꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ
ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯣꯏ꯫ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯑꯄꯥꯟꯕ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯃꯌꯨꯝ 6ꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯈꯔꯥꯏꯊꯛꯇ ꯂꯩꯍꯥꯞ ꯂꯩꯔꯣꯡ ꯂꯥꯏꯗ ꯀꯠꯄꯒꯨꯝ ꯊꯥꯖꯈ꯭ꯔꯦ꯫ ꯃꯌꯨꯝ 6ꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯍꯔꯥꯎ ꯌꯥꯀꯥ ꯇꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯥꯡ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯏꯅꯨꯡꯉꯥꯜꯕꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯥꯡ ꯅꯤꯡꯊꯧꯁꯨ ꯃꯃꯣꯝꯒꯤꯗꯃꯛ ꯆꯥꯃ ꯆꯥꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯑꯎꯟꯄꯣꯠ ꯎꯟꯕꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯊꯧꯒꯜ ꯇꯧꯖꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯦ꯫ ꯌꯥꯝꯖꯦꯜ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯄꯥꯔꯤ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯣꯝ ꯑꯃꯠꯇꯕꯨ ꯐꯨꯏꯈꯤꯗꯔꯦꯅꯤ꯫ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯗꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯜ ꯑꯉꯛꯄꯅꯤ꯫ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯄꯣꯛꯇꯕꯕꯨ ꯄꯣꯛꯍꯟꯕꯤꯔꯒꯦ, ꯀꯣꯂꯣꯏ ꯃꯃꯤꯡ ꯆꯠꯍꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯒꯤ ꯃꯊꯛꯇ ꯃꯔꯥꯝ ꯍꯧꯈꯨꯟꯅ ꯍꯨꯌꯦꯟ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡꯒꯤ ꯑꯀꯜ ꯑꯊꯧ ꯂꯤꯆꯥ ꯍꯦꯟꯕ ꯑꯊꯧꯕ ꯀꯌా ꯃꯔꯥꯟꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯔꯛꯇ꯭ꯔꯕꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯉꯧꯄꯥꯜꯕꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯂꯥꯜ ꯍꯥꯏꯖꯔꯔꯦ꯫ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯅ ꯄꯂꯦꯝ ꯃꯃꯥ ꯑꯍꯣꯡꯕꯤꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯅꯄꯥꯔꯤ ꯑꯩꯕꯨ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯂꯥꯜ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯔꯦ꯫ ꯄꯂꯦꯝ ꯌꯥꯊꯪ ꯐꯪꯗꯕꯅ ꯅꯄꯥꯔꯤꯅ ꯍꯣꯏ ꯃꯥꯏ ꯈꯨꯝꯖꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯄꯥꯔꯤ ꯑꯩꯕꯨ ꯍꯨꯌꯦꯟ ꯂꯥꯜ ꯄꯥꯡꯕ ꯆꯠꯆꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ, ꯆꯠꯂꯨꯅꯨ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯦ꯫ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯄꯥꯔꯤ ꯂꯨꯋꯥꯡ ꯃꯥꯅ ꯍꯥꯏꯖꯔꯕꯅꯤꯅ ꯄꯥꯡꯕꯤꯔꯨꯔꯣ ꯀꯩꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯕꯗ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕ ꯅꯤꯡꯊꯧꯗꯣ ꯂꯨꯋꯥꯡꯗ ꯂꯥꯜ ꯄꯥꯡꯕ ꯂꯥꯛꯂꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯤꯡꯊꯧꯁꯨ ꯍꯔꯥꯎꯅ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤꯗꯤ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯗꯣ ꯁꯥꯐꯤ ꯂꯥꯟꯐꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯈꯦꯟꯖꯣꯡ ꯂꯥꯡꯗ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯛꯂꯤ꯫ ꯑꯉꯥꯡꯕ ꯁꯥ ꯀꯩꯔꯦꯜ ꯐꯤ, ꯑꯄꯥ ꯁꯤꯡꯈꯣꯡ ꯂꯥꯜ ꯍꯥꯎꯐꯤ ꯆꯔꯩ ꯐꯤꯗꯨꯡ ꯈꯥꯋꯣꯟ ꯑꯣꯟ, ꯈꯨꯎꯗ ꯇꯥꯡꯖꯥꯎ ꯁꯤꯖꯤꯜꯂꯤ, ꯈꯨꯕꯣꯝ ꯌꯥꯏꯒ ꯂꯣꯜ, ꯈꯨꯁꯨ ꯊꯥꯡꯂꯦꯟ ꯑꯣꯏꯗ ꯌꯥꯟ, ꯇꯤꯃꯦꯟꯇꯥ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ꯫ ꯄꯂꯦꯝ ꯃꯃꯥ ꯑꯍꯣꯡꯕꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯇꯤꯃꯦꯟꯇꯥꯕꯨ ꯁꯣꯡꯌꯥꯡ ꯃꯥꯡꯁꯣꯜ ꯇꯨꯡ ꯏꯟꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯅꯥꯏ ꯃꯁꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯨꯋꯥꯡ ꯂꯥꯜꯄꯟ ꯌꯧꯔꯛꯂꯦ꯫ ꯑꯁꯤꯗꯒꯤꯗꯤ ꯑꯉꯣꯝ ꯂꯥꯟꯃꯤꯒ ꯃꯔꯥꯝ ꯂꯥꯟꯃꯤꯒ ꯑꯃꯨꯛ ꯆꯥꯏꯅꯔꯛꯄ ꯑꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ꯫ ꯊꯥꯡꯂꯦꯟ ꯊꯥꯡꯍꯥꯏ ꯈꯨꯗꯤꯡꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝꯃꯤ꯫ ꯑꯉꯣꯝ ꯂꯥꯟꯃꯤꯁꯤꯡꯅ ꯂꯣꯏꯕꯤ ꯃꯌꯥꯝ ꯈꯨꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯌꯦꯟꯗꯦꯝ ꯁꯣꯏꯕꯒꯨꯝ ꯇꯥꯡꯖꯂꯨꯔꯦꯜ ꯀꯛ ꯀꯛꯇꯨꯅ ꯍꯥꯠꯂꯒ ꯑꯁꯤꯗ ꯂꯣꯏꯕꯤ ꯃꯔꯥꯝ ꯈꯨꯟꯖꯥꯎ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯆꯦꯟꯕ ꯃꯔꯥꯝ ꯂꯥꯟꯃꯤꯁꯤꯡꯗꯣ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯂꯣꯏꯕꯤ ꯍꯧꯌꯥꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏꯈꯦꯡ ꯑꯁꯤꯅ ꯂꯥꯏꯖ ꯏꯄꯥꯛꯇ ꯑꯉꯥꯡꯕ ꯊꯝꯕꯥꯜ ꯂꯩꯅꯥꯅ ꯃꯈꯣꯛ ꯂꯣꯏꯔꯗꯨꯅ ꯄꯥꯛꯇꯛꯅꯅ ꯇꯥꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯥꯝ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕ ꯑꯅꯤꯗꯤ ꯍꯨꯌꯦꯟ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯄꯥꯡꯒꯜ ꯀꯟꯕ ꯃꯥꯟꯅꯩ, ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯩ, ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠꯅꯗꯦ, ꯊꯥꯡꯂꯦꯟ ꯊꯥꯡꯍꯥꯏ ꯃꯥꯟꯅꯩ, ꯇꯥꯔꯣꯟ ꯇꯥ ꯍꯩꯕ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯜ ꯊꯦꯡꯅꯕ ꯑꯁꯤ ꯑꯍꯟꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯛꯅꯔꯛꯄ ꯍꯨꯌꯦꯟ ꯂꯥꯜ ꯑꯁꯤ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ 8ꯅꯤ ꯁꯣꯛꯅꯔꯛꯂꯤ꯫ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯤꯔꯛꯄ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇ ꯃꯔꯥꯝ ꯈꯨꯜꯂꯥꯛꯄ ꯐꯥꯗꯨꯅ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯒꯤ ꯃꯈꯨꯠ ꯆꯜꯂꯤ꯫ ꯇꯥꯡꯖꯂꯨꯔꯦꯜ ꯀꯛꯂꯒꯦ ꯇꯧꯔꯛꯄ ꯌꯥꯏꯕꯤ ꯊꯋꯥꯏ ꯄꯥꯝꯃꯨꯕꯗꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯑꯉꯣꯝ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯄꯣꯠ ꯀꯥꯖꯔꯛꯀꯦ ꯍꯥꯏꯖꯕꯗ ꯍꯥꯏꯖꯕ ꯃꯤꯗꯤ ꯍꯥꯠꯄ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯔꯥꯝ ꯂꯥꯟꯃꯤ ꯂꯥꯜꯗ ꯁꯤꯍꯧꯗꯕ ꯈꯔ ꯄꯨꯗꯨꯅ ꯃꯔꯥꯝ ꯃꯈꯨꯟꯗ ꯍꯟꯖꯈ꯭ꯔꯦ꯫ ꯍꯨꯌꯦꯟ ꯂꯥꯜ ꯂꯣꯏꯔꯗꯨꯅ ꯑꯉꯣꯝ ꯂꯥꯟꯃꯤꯒ ꯂꯨꯋꯥꯡ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ ꯂꯨꯋꯥꯡ ꯀꯣꯅꯨꯡꯗ ꯑꯋꯥꯕ ꯄꯣꯊꯥꯃꯤꯟꯅꯔꯦ꯫ ꯂꯨꯋꯥꯡ ꯅꯤꯡꯊꯧꯅ ꯑꯔꯩꯕ ꯍꯩꯔꯥ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯉꯧꯄꯥꯜꯕꯗ ꯍꯥꯏꯖꯔꯛꯏ, ꯄꯥꯊꯧ ꯏꯕꯨꯡꯉꯣ ꯑꯉꯣꯝ ꯅꯤꯡꯊꯧ, ꯏꯇꯥꯎ ꯅꯪꯒꯤ ꯂꯃꯟꯕꯨ
ꯅꯇꯥꯎ ꯑꯩꯅ ꯀꯔꯤ ꯄꯤꯔꯒ ꯄꯦꯟꯒꯗꯒꯦ? ꯏꯇꯥꯎꯗꯤ ꯂꯨꯄꯥ ꯋꯥꯠꯇꯦ, ꯁꯅꯥ ꯋꯥꯠꯇꯦ, ꯅꯅꯥꯏ ꯅꯁꯟ ꯌꯦꯡꯉꯤ ꯃꯋꯥꯠꯇꯦ, ꯁꯒꯣꯜ ꯁꯃꯨ, ꯁꯟ ꯏꯔꯣꯏ, ꯐꯧꯒꯩ ꯆꯦꯡꯒꯩ ꯌꯦꯡꯉꯨꯕ ꯑꯃꯠꯇ ꯑꯋꯥꯠꯄ ꯌꯥꯎꯗꯦꯗꯣ꯫ ꯏꯇꯥꯎꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯄꯥꯔꯤ ꯄꯣꯛꯇꯦ, ꯅꯃꯣꯝ ꯑꯃꯠꯇ ꯁꯥꯠꯇꯦꯗꯣ꯫ ꯃꯁꯤꯅꯤ ꯏꯇꯥꯎꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ꯫ ꯏꯆꯜ ꯏꯕꯦꯝꯃ ꯏꯅꯨꯡꯉꯥꯜꯕꯤꯁꯦ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯃꯇꯪ ꯄꯥꯔꯤ ꯄꯣꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ꯫ ꯏꯆꯜ ꯃꯥꯅ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯗ ꯃꯄꯥꯔꯤ ꯃꯃꯣꯝ ꯄꯣꯛꯇ꯭ꯔꯕꯗꯤ ꯑꯣꯜꯂꯛꯄ ꯆꯍꯤ ꯀꯨꯝꯖꯥꯗ ꯁꯥꯅꯧ ꯑꯩꯒꯤ ꯈꯣꯏꯗꯥꯕꯤ ꯂꯨꯋꯥꯡ ꯆꯅꯨ ꯂꯩꯃ ꯂꯤꯛꯂꯦꯡꯕꯤ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯊꯣꯡꯉꯥꯛ ꯑꯣꯏꯅ ꯀꯠꯆꯒꯦ ꯍꯥꯏꯕꯕꯨ ꯂꯩꯔꯥꯡ ꯆꯤꯟꯈꯥꯛꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯤꯒꯅꯨꯀꯣ ꯄꯥꯊꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥꯅꯧ ꯃꯅꯦ ꯃꯆꯥ ꯑꯇꯣꯟꯕꯤ ꯂꯨꯋꯥꯡ ꯆꯅꯨ ꯂꯤꯛꯂꯦꯡꯕꯤꯕꯨ ꯀꯧꯊꯣꯔꯛꯂꯦ꯫ ꯃꯁꯥꯅꯧ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯔꯤ? ꯁꯥꯅꯧ ꯏꯕꯦꯝꯃ ꯂꯨꯋꯥꯡ ꯆꯅꯨ, ꯅꯁꯥꯕꯤ ꯑꯩꯕꯨ ꯃꯔꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯔꯛꯄꯗꯒꯤ ꯁꯥꯅꯧ ꯑꯩꯒꯤ ꯈꯣꯏꯗꯥꯕꯤ ꯅꯪꯕꯨ ꯄꯥꯊꯧ ꯑꯩꯒꯤ ꯃꯔꯨꯞ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯔꯥꯏꯊꯛꯇ ꯂꯩꯍꯥꯞꯄ ꯂꯩꯔꯣꯡ ꯂꯥꯏꯗ ꯀꯠꯄꯒꯨꯝ ꯊꯥꯖꯈ꯭ꯔꯦꯗꯣ ꯁꯥꯅꯧ꯫ ꯅꯁꯥꯕꯤ ꯑꯩꯒꯤ ꯌꯥꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯉꯣꯝ ꯃꯔꯥꯟꯌꯥꯏꯗ ꯑꯣꯜꯂꯛꯄ ꯆꯍꯤ ꯀꯨꯝꯖꯥꯗ ꯋꯥꯡꯒꯣꯏꯔꯨ ꯍꯥꯏꯕꯕꯨ ꯄꯥꯏꯃ ꯑꯅꯤ ꯂꯣꯡꯐꯗꯦꯀꯣ ꯁꯥꯅꯧ꯫ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯌꯥꯋꯥ ꯇꯥꯕꯗ ꯃꯣꯅꯨ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯂꯨꯋꯥꯡ ꯆꯅꯨ ꯂꯤꯛꯂꯦꯡꯕꯤꯅ ꯄꯥꯎꯈꯨꯝꯖꯈꯤ꯫ ꯏꯁꯥꯕꯤ ꯅꯤꯡꯊꯧ, ꯏꯁꯥꯕꯤꯒꯤ ꯌꯥꯊꯪꯕꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯅ ꯀꯣꯔꯧꯗꯁꯨ ꯇꯥꯍꯟꯖꯔꯣꯏ, ꯃꯥꯂꯦꯝꯗꯁꯨ ꯇꯥꯍꯟꯖꯔꯣꯏꯌꯦ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯖꯈꯤ꯫ ꯑꯁꯤꯗꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯁꯨ ꯑꯉꯣꯝ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤꯗꯒꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯂꯣꯏꯗꯥꯝ ꯊꯥ ꯑꯃ ꯐꯥꯔꯛꯄ ꯑꯃꯗꯒꯤ ꯑꯅꯤ, ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕ ꯃꯄꯥꯔꯤ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯇꯥꯔꯗꯨꯅ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯂꯨꯋꯥꯡ ꯆꯅꯨ ꯂꯤꯛꯂꯦꯡꯕꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯇꯥꯂꯣꯏꯕꯨ ꯑꯋꯣꯡ ꯑꯋꯨꯟꯒ ꯂꯣꯏꯅꯅ ꯄꯨꯔꯛꯂꯒ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯗ ꯈꯔꯥꯏꯊꯛꯇ ꯂꯩꯍꯥꯞꯄꯒꯨꯝ ꯂꯩꯔꯣꯡ ꯂꯥꯏꯗ ꯀꯠꯆꯕꯒꯨꯝ ꯄꯤꯔꯔꯦ꯫ ꯄꯥꯊꯧ ꯑꯅꯤ ꯂꯦꯡꯌꯥꯟ ꯂꯦꯡꯒꯣꯟꯅꯗꯨꯅ ꯂꯨꯝꯂꯧ ꯈꯖꯥꯏ ꯆꯨꯞꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯄꯥꯎꯗꯝ ꯎꯠꯅꯈꯤꯌꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯆꯍꯤ ꯀꯨꯝꯖꯥ ꯑꯃ ꯐꯥꯔꯛꯄꯗ ꯂꯤꯛꯂꯦꯡꯕꯤ ꯃꯄꯥꯔꯤ ꯅꯋꯥ ꯑꯃ ꯐꯪꯖꯔꯦ꯫ ꯄꯥꯔꯤ ꯅꯋꯥ ꯑꯗꯨ ꯐꯪꯖꯕꯗ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯃꯌꯨꯝ ꯇꯔꯨꯛꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯍꯥꯏꯔꯨꯗꯨꯅ ꯇꯔꯨꯛꯅꯤ ꯁꯨꯕ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯏꯄꯥꯜ ꯊꯥꯗꯨꯅ ꯆꯔꯥ ꯆꯥꯛꯀ ꯊꯣꯡꯗꯨꯅ ꯃꯄꯥꯔꯤ ꯅꯧꯅ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡꯕꯨ ꯆꯤꯡꯈꯩꯂꯨꯝꯕ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯃꯄꯥꯔꯤ ꯆꯤꯡꯈꯩꯂꯨꯝꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯛꯂꯤꯕ ꯀꯣꯔꯧꯊꯛꯀꯤ ꯅꯨꯃꯤꯠꯀꯨꯝ ꯈꯟꯖꯩ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯅ ꯊꯛꯇ ꯊꯣꯛꯄ ꯊꯥꯖꯒꯨꯝ ꯈꯟꯗꯨꯅ ꯌꯦꯡꯖꯔꯛꯄꯅ ꯃꯄꯥꯔꯤ ꯑꯁꯤꯅ ꯍꯌꯦꯡ ꯃꯄꯥꯔꯤꯅ ꯀꯨꯝꯖꯥ 3 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯤꯛꯂꯥꯏ ꯑꯉꯧꯄꯥꯜꯕ ꯅꯤꯡꯊꯧꯁꯦ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯨꯛꯇꯪ ꯃꯤꯡꯐꯥꯎ ꯃꯤꯡꯆꯠ ꯇꯥꯜꯍꯜꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯟꯅ ꯈꯥꯔꯝ ꯍꯧꯈꯨꯟ ꯈꯨꯂꯥꯛꯄꯅ ꯂꯨꯆꯤꯡꯕ ꯈꯨꯃꯟ ꯅꯋꯥ ꯄꯣꯡ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯍꯨꯏꯌꯦꯟ ꯂꯥꯟꯁꯤꯡꯅꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯔꯤꯡ ꯁꯥꯡꯏ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯅꯤꯡꯊꯧ ꯑꯉꯧꯄꯥꯟꯕꯅ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯐꯪꯖꯈꯤꯕꯒꯤ ꯅꯨꯃꯤꯠ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯕꯅꯤ꯫ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯟꯅ ꯈꯥꯔꯝ ꯍꯧꯈꯨꯟ ꯈꯨꯂꯥꯛꯄꯅ ꯂꯨꯆꯤꯡꯂꯒ ꯈꯨꯃꯟ ꯅꯋꯥ ꯄꯣꯡ ꯅꯤꯡꯊꯧꯒꯤ ꯃꯔꯛꯇ ꯍꯨꯏꯌꯦꯟ ꯂꯥꯟꯁꯤꯡꯅꯔꯛꯂꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫